MP Sana Zawbana Parliament Pukhatre. Rigid Pavement Project ki makada Imphal yakoibagi lambi sing sahi kuntradi semdaba yaragani haina PWD ki Additional Chief Engineers oiba Project Director Songtham Pm-Istv na phongdokre. Center na Manipur kainaba silaklabadi tumina leiroi chapsana mayonagani haina lamlai kendagi MLA ke sibomjana haikre. Amadi Manipur Police Sinba Har Ghar Tiranga Bike Rally Ama Hapta Kangjebungdagi Governor Ajay Kumar Bhalana lamthakre. Kurumjari ISTV ki pawmiyeng tabir bising butaram nokjari hausi paw sandong pizari. Lanjen Raglaba Mioishingda Special Rehabilitation Package Piduna Masa Masagi Mayumda Hanjinba Yahanaba MP Sana Zawbana Parliament Taksan Kre. Manipur the Toli Virang Astamaram Oduna Mayum Makai Thadokuna Lanjen Raglaba Mioishingda Laingakna Special Package Sing Fanghanbaga Lunana Masa Masagi Mayumda Amuhana Kundaleta by Yahanaba Tabak Pakalu Haina Raja Sabagi MP Ningtho Sana Zawbala Chambana Parliament Taksan Kre. Ngarang Pamkipa Parliament Min Pamba Senba Chahi Lisingani Kunmanga Kuntaruki Manipur budget ki matangda Kananaina Bada Saruk Yaraduna MP Ningtho Sana Zawbala Chambana. State Asita Toli Bayrang Asina Imung Lising Tara Henbagi Mioi Lising Yankai Manga Satuk Yankai Nipan Rom Mayum Makai Thadokuna Relief Camp Chani Hungfuni Toida Sangjapam Roduna Lady Makoi Sing Asi Sahi Ani Helapauba Masa Masagi Mayumda Hanjen Hambangamdana Lakpana Makoi Tangdu Leita Daba Punsi Mahing Amada Hingli Lanjen Raklaba Mayam Asigi Punsi Asi Amuhana Makoktagi Nahongna Hogadabana Makoida Special Rehabilitation Package Sing Fangan Bakalunana Masa Masagi Mayumda Hanjin Hanba Yanaba Chapchaba Tabak Paikatlu Democracy Set Palibak Amadadi Miyamna Pamnari Basi Popular Government Amalaiba Duni Madamaduna State Asigi Law and Order Gi Pibam Hek Pagatpaga Popular Government Ama Thambinaba Taksin Ki. Two national highways of Manipur, namely National Highway 2, Imphal Dimapur, and the National Highway 37, Imphal Jiribam, are still not allowed to move freely for the Meitei community due to strict prohibition by Sin Kuki groups residing in the hills for the last 2 years or more. So the national highways should be allowed free movements for Meitei community as soon as possible. The internally displaced person IDPs numbering around 55,658 from over 10,000 families and taking shelter in 262 relief camps are yet to return to their respective homes even after completion of 2 years. They are still facing a very unsettled lives, so they should be allowed to return to their respective homes by availing special rehabilitation packages because they are about to start their lives from zero. The President's rule in Manipur should take up necessary actions regarding the advisory of Ministry of Home Affairs MISA dated 19 May 2025 for the detection, identification and deportation of illegal foreign nationals, namely Myanmaris, Bangladeshis and others within 1 month. But no concrete actions are seen taken up from the state government till that. So this advisory of MISA should be expedited at the earliest based on 1961 as cut year before conducting national census and delimitation process. Rigid Pavement Project Makada Imphal Yakoibagi Lambi Sing Sahi Kuntradi Semdaba Yaragani Amadi Sahi Nipal Lomna Pothole Little Lambi Sing Oragani Haina PWD Additional Chief Engineers Oriba Project Director Songtham Pm-Istv Phongdokre. Maki Office Dembada Paumikraga Kanana Unabada Aduda Mangna Makatana Project Asiki Makada Imphal Manungi Kilometer Chamangani Futre Rom Henba Lambi Sing Project Asiki Makada Rigid Pavement Natraga White Topping da 90% Semgani Amadi Flexible Pavement Y2 Minus Tawtuna Semgani Project Siki Makada Package Madi Khaidokuna Haukiba March Tha Amadi June Thada Work Order Sing Piduna Thabak Suhanba Hokre Asian Infrastructure Investment Bank ki Loan gi Sanpham Amadi State ki Share Yauna Project Asigi Apunba Sanpham Lupa Crore Lising Ahum Chatung Niputare Dasmik Ani Ahum Asina Package Amada Imphal West ki Oina Kilometer Chamuga Hurani Thoi Henba Package Ani Amadi Ahumda Imphal West ki Oina Kilometer Chamaga Nipuma Thoi Henba Amadi Samaga Kunithoi Henba Amadi Package Marida Imphal West ki Oina Kilometer Chamaga Tarama Thoi Henba Lambi Sing Semgadauri
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯤꯖꯤꯠ ꯄꯦꯚꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯋꯥꯏꯠ ꯇꯣꯞꯄꯤꯡ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯕꯥꯏꯇꯨꯃꯤꯅꯤꯌꯁꯀꯤ ꯊꯕꯛꯁꯤꯡ 28% ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯑꯄꯨꯟꯕ ꯀꯤꯂꯣꯃꯤꯇꯔꯅ ꯀꯦꯟꯗ꯭ꯔꯒꯤ 19ꯒꯤ ꯉꯥꯛꯄꯤꯒꯅꯤ ꯀꯦꯟꯗ꯭ꯔ 19ꯒꯤ 90 ꯀꯤꯂꯣꯃꯤꯇꯔ ꯔꯣꯝꯅꯤ ꯄꯦꯀꯦꯖ ꯃꯔꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯕꯁꯤꯡ ꯋꯥकिꯡ ꯁꯦꯁꯟ ꯑꯣꯏꯗ꯭ꯔꯒꯁꯨ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯕ ꯌꯥꯎꯅ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤꯁꯤꯡ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯈꯤꯕ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯐꯠꯇꯅ ꯂꯩꯔꯝꯕꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯕꯗ WMM ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯏꯂꯥꯁ ꯊꯥꯒꯅꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯏꯠ ꯇꯣꯞꯄꯤꯡ ꯇꯧꯗꯨꯅ ꯁꯦꯝꯒꯗꯕꯅꯤ ꯊꯕꯛ ꯁꯨꯅꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ Pm-Istv ꯁꯤꯔꯤꯌꯁ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛ ꯁꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯂꯝꯕꯤꯁꯤꯡ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ Pm-Istv ꯇꯥꯟꯅꯔꯒ ꯊꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯈꯥꯡꯃꯤꯟꯅꯁꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯀꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ मरु ओलिबा प्रोजेक्ट से मणिपुर अर्बन रोड ड्रेनेज एंड एसेस मैनेजमेंट इंप्रूवमेंट प्रोजेक्ट है मैम जो रिजिट पेमेंट है खाना रिजिट पेमेंट होल 100% ऑफ द रोड रिजिट पेमेंट तब नाते प्रोजेक्ट 547 किलोमीटर अखोई प्रोजेक्ट 547 किलोमीटर अराउंड 90% रिजिट पेमेंट तौनी तुरेन मया सेटलमेंट लेबनिना फ्लेक्सिबल पेमेंट तौनी करिगिनो हाइबदा सेटलमेंट तौरकांदा मेंटेनेंस अमसुंग रिपेयरिंग तौबा यानबा इसिगी प्रोजेक्ट सिगी मखादा अखोइना सुबा हौजरीजे बिटुमिनस मेकाडम BM बॉक्स सुबा हौजरे WMM फनाम लोइसले BM फनाम लोइसले लास्ट 2-3 मंथ्स सिदा अखोइना BM अराउंड 50 किलोमीटर हेना अखोइ BM चिंगरे होजिक इम्फाल मनुंगदा यामना फत्तबा लंबी न्यू चेकोन कइगा लैरिबा जिजु थाम अनि मनुंगदा BM चिंगबा लोइनी अखोइ थमजगे सि मरकसिदा अखोइना PhD गा थबक ओवरलैप चतना यामना मरु ओइबा मेन रोड खरा सेमजन मंगमदब लै अदुजु अखोइ PhD गा कोऑर्डिनेशन रकन चटमिनरी होजिक मयाम प्रजा मयाम वामिनरी खंजै प्रोजेक्ट अनि होम वाटर सप्लाई सीवरेज अदगी अखोइ रिजिट पेमेंट सि मयाम साइमल्टेनियसली अमुक्ता लाक्सन मिनबदा सुबदा कोऑर्डिनेशन खरा वाटनबगिनी अदु अथुबा मतमदा अखोइ प्रजा मयामगी अवाबजे कोकपा ngamnaba अखोइ कन्न होनजरी अदु कोकपा ngamni हाइमजु थाजै सेंटर मणिपुर कायनबा सिलक्लबदी तुमिना लेरोय चपचाना मायोगनगनी हाइना लमलाई केंद्र के MLA केस इबोमचाना फोंदोक्रे वफम असि बीजेपी लमलाई मंडल न सिंजुना इंडिपेंडेंस डे ग मरी लेना पांगथोकिबा हर घर तिरंगा ग मरी लेना चटकिबा खोंसत ग मरी लेना फोंदोकिबनी नोंगादादा लेबा MLA गी युमदगी हौदुना लमलाई फावब चटकिबा खोंसत अदुदा बीजेपी मणिपुर गी VP N निम्बस यावना बीजेपी लमलाई मंडल गी लुचिंगबा सिंह सरुप याकी थौरंग मरी लेना MLA केस इबोमचाना मखा ताकिबदा सेंटर न हौजिक मणिपुरदा तंगदु लेताबा पुरकनबा कन्न होनरी हाइबसिदी मयेक सेंगनबा वाफमनी लेरिबा फिबम असि अतुबु मतमदा लाक्सिनबा याबा फिबम ओइजबना मियामना हेना अवाबा थेंगनबनी लेरिबा फिबम असिदा लेंगाक सेम बदगी तंगदु लेताबा हाना पुरकपना मरु ओइरी हौजिक लान असि अरोइबा ओइद्रिबना लेंगाक सेमबदा मपुंग फाबा ओइरोय मरमसिना मेजॉरिटी नंबर लेरबसु हौजिक लेंगाक सेमनबा होंगद्रिबनी हौजिक सेंटर द लेरिबा लेंगाक ना मणिपुर की दमक अफब कया तौरी मणिपुर मियाम न पांबा ILP चनहलगले बॉर्डर फेंसिंग वार फुटिंग द थबक तौरी रिजर्व फॉरेस्ट कननबा मणिपुर की लेंगाक न होनरकपा मिटोप खंदोंगनबा होनरिबा पुंबा सेंटर ना सौगतुना लागली सेंटर अखोइगी फनब कया तौरकपना अखोइना येटपा नत्रगा पेंदबा फोंदोकपा याबा वाफम करिसु लेट्री कनागुंबा खरना अरानबा पाउदा युमफम ओइरगा कुकी सिंगी तोखाइबा लंबी अमा सेमनबा होनबदा सेंटर न सौगले हाइना संदोकपसी लाइबक थिबनी लोना यादब थबक अमता सेंटर ना मणिपुरदा तौरकदबा नते करिगुंबा मणिपुर की मियामना पामदबा मणिपुर काइबा याबा थबक प्राइम मिनिस्टर नरेंद्र मोदी मकना तौरकलबदी बीजेपी मणिपुर अमदी MLA सिंगना येंगदुना लेगदबा नते अदुगुमा फिबम अदु लागलबदी इमालेबा की दमक लेपकनी मियाम की अपामगी मायोक थबक अमता तौरक्ट्रिबनिना सेंटर लखलिबा थबक थरम सिंगदा अखोइ पुना सगतमिनबा तंगाइ फदे हाइखी इंडिया गवर्नमेंट मणिपुर वायलेंस सोल्यूशन पोरंग विदेमुक्ता सीरियसली तब याब थबक पुनमुक लौखली इंक्लूडिंग मरी लेनबे स्टेक होल्डर मैम से वारी सारगा खोलगा हाइबदी अखोइगी तौनरिबसिंगसि मनुंगदा अखोइगी इंडिया की सिटीजन अखोइ इमा इसा काइनबे यारोइदबा मणिपुर हाने की पुण्य लेरक्पा होजिकसु लेमिनदबा यारोइदबा मयाम अमा याउरियबसे ना अदु याम कॉम्प्लिकेटेड ओइबा अदुना मदुगुम्बा मयाम लेबिदुना मतम खरा
lowbugeni wani everything will be brought under law law ge makhada loin por kane law in si loin sana halakane aru matam khare logui wane khogi MLA singa party na tumine leibagi wafam karimta leite इंडिया की हुमरा मापन सुबह इंडिपेंडेंस डे थौरंग मैलेना हर घर तिरंगा थौरंगी मनुंग चन्ना बाइक रैली अमा मणिपुर पुलिस डिपार्टमेंट सिंधुना हप्ता कांगजेबुंगदगी गवर्नर अजय कुमार भलाना लमथाख्रे तिरंगा बाइक रैली लमथाबगी थौरम अदुदा सिक्योरिटी एडवाइजर चीफ सेक्रेटरी डीजीपी मकोक तोंबा पुलिस ऑफिसर सिंह अमसुंग टोगान टोगानबा बाइकर कयाना सरुक याकी हप्ता कांगजेबुंगदगी थौवाल डिस्ट्रिक्ट की खोंगजोंग वार मेमोरियल कॉम्प्लेक्स फाव चकदबा तिरंगा बाइक रैली अदुदा बाइकर लिसिंग अमरोमना इंडिया की मचु अहम की फिराल पुदुना चटकी थौरम अदुगा मैलेना डीजीपी राजीव कुमारना इंडिया की हुमरा मापन सुबह इंडिपेंडेंस डे मैलेना हर घर तिरंगा की वखलोंदा तिरंगा की रैली असी पांगथोकपनी लोइना सरुक याकीबुसिंगबुसु थागतबा फोंदोकी This is Har Ghar Tiranga function, which is under the Azadi Ka Amrit Mahotsav, and we are very happy to be a part of it. You must have seen the enthusiasm and with energy people have participated. We are very thankful to the people of Manipur and all the bikers club and policemen and everybody who has participated, and we are very thankful for the Honorable Governor also, who took out time and came and encouraged all of us. This rally will go up till Khongjom. It is a recognition and remembrance of our sacrifices over the so many years for our country, and we all are energized by the thoughts of serving the country time and again. ngasi PWD Imphal West Division gi Executive Engineer amadi staff singalwenana kuyathong daleba PWD Head Office ta Har Ghar Tiranga campaign pangthokre मणिपुर स्टेट की ओइना अतोप स्टेट सिंग यंगनबदा अंगांग पोकपदा सिबा इन्फेंट मोर्टालिटी रेट की चांग ngasi मरी खक्तो ओइदुना यामना हंथना लेरे अदुबु ममा ओइबी सिंग मसा सिंगदा खोमलांग पितकपगी मतंगदि अवेयरनेस यामना वाटली हाइना डायरेक्टर हेल्थ सर्विसेस मणिपुर डॉक्टर जंबो गोल्दोइना फोंदोक्रे वफम सिंग ngasi डायरेक्टोरेट ऑफ हेल्थ सर्विसेस मणिपुर अमदि स्टेट हेल्थ सोसाइटी NSM मणिपुर का कुसमनरगा स्टेट लेवल की ओइना वर्ल्ड ब्रेस्ट फीडिंग वीक लिसिंगनी कुनमंगा हौदोकपगी थौरमदा हाइकिबनी लेवल पार्टी लाइबा IMA हॉल द पांगथोकपा थौरमदुदा डायरेक्टर हेल्थ सर्विसेस मणिपुर डॉक्टर संबो गोनमई डायरेक्टर फैमिली वेलफेयर सर्विसेस डॉक्टर N हेमंत कुमार अमदी NSM मणिपुर एडिशनल डायरेक्टर डॉक्टर N बिनोना सरुक यादना साजेन बी ममा सिंगदा कुदलपटम की डॉक्टर संबो गोनमईना डायरेक्टर हेल्थ सर्विसेस मणिपुर ना इन्फेल मोर्टालिटी रेट यामना हंथरिबसी थानेदगी होना लमदम मसिगी चटनबी अमा ओइना मिरोन मिनुपी अमदि साजेनबी ममा सिंगसी यामना सेक्सिना लुना नाना थंबा साबा थपकदा सेक्शन बकया सिननी अदुबु ममा ओइरबा साजेनबी ममा सिंग मसादा खोमनांग पिथकपगी मतंगदि अवेयरनेस यामना वाटली पोपुतंगाइबा मसा सिंगदा पिथकदबा असंगबा मचु चंगबा खोमलांग सुमदोक्तुना मांगहनबा मसादा मधु पिथकपदा फरोय हाइना खनबासी यामना अरानबा वखलनी आंगांगसिंगदा ख्वाइदगी फरिबसी अनंगबा असंगबा मचु ओइरप तौबा खुमलांग अदुनी अरमदुना ममाबी सिंगना मचा सिंगबु था तरु फावुदी ममागी खुमलांग पिथकपगा लोइनना मदुगी मतुंग अतोपा जिंजाक सिंग पिजदुना सही अनि फावुदी ममागी खुमलांग पिथकपियु हाइकी ममा ओइबा सिंगसिना मुखैना पोकपीबा आंगांगसिबु क्रमहैना फजना केयर लौरगा योक्सरा हाइबिगी असिगी मतंगसिदा मि खंगदबसु याम लेबा अदुना असिगी सिदा अवेयरनेस टाइप दा अखैना प्रोग्राम से लॉन्च तौबनी एक्सक्लूसिव ब्रेस्ट फीडिंग अप टू 6 months असिना क्वाइदगी बेस्ट ओइबा न्यूबॉर्न बेबी गी चिंजाक से बेस्ट ओइबनी एना हाइबनी अदु अखैगी ट्रेडिशनल गी साइलोमदा हाइरदी चिंग दोयो अतै दोयो विदिन 1 month or within 2 months दा चाकचे उमलगा बिजबा हेक्ता होवेबा असी से तौरोइदबनी हाइबिसि मिमियाम दा हाइजबनी ट्राइबल यूथ काउंसिल मणिपुर अमदी तरुंग यूथ क्लब ना मसल सामा डिस्ट्रिक्ट सर्विसेस अथॉरिटी इम्फाल वेस्ट का कुसमनरुगा इंटरनेशनल यूथ डे कम लीगल अवेयरनेस प्रोग्राम पांगथोक्रे लांगोल तरुंग कम्युनिटी हॉल द पांगथोकपा थोरमदुदा डॉक्टर बेंजामिन ए सिमरे एसोसिएट प्रोफेसर SOD इलेक्ट्रिकल इंजीनियरिंग डिपार्टमेंट NIT मणिपुर जांगहिंगम गोनमई ऑफिसर डिस्ट्रिक्ट इंचार्ज फायर सर्विस सेनापति डिस्ट्रिक्ट वुंगरेरो निंगसेन सोशल वर्कर अमदी DSP
Cyber Crime Manipur Laisangthem GV Singh MPS na saruyaki Tharamasi pangtokpagi matangda Tribal Youth Council Manipur gi spokesperson Ningrai Sang Jimikna Youth Empowerment for Sustainable Future haiba timda pangtokliba International Youth Day Tharamasi ga mari leinana Haugalaliba youth sing asina mama mapana haiba taraktaba makoina apamba duda tawani haibagi phibam amada lakbaga loinana mobile phone ka hena sizinabadagi fataba kya tholiba sing asigi matangda awareness toina piba mathoktai haibagi wakalol aduda awareness program su thauramasigi sarogama oina hapsinbani haiki Digdi learning su padre do jikan gin agang se screen digi pakreba kalam pairaga note lauraga pawa se leidreba e bisu leidre aduna hoi skill writing se mangre hoi society sta electronics media sina hoi bu tap influence toy merit timidi le hoi bu influence to bise di merit ne hand chakre aduna sigi madangda authority sing na go phajana focus toraga agang sing se phajana semgi dabne manipur se remote area ne chingbi ai remote area sida mohoi na phataba pot pibuse yamga hole drug abuse, electronics, media abuse, additional abuse ni ba ako ise. Development se merit gi side use to de ba media electronics se. Aduna kasi ako na organize to se dugi matang do so ako focus to ri. United Naga Council UNC gi Emergency Presidential Council meeting na khongjang jangsen na ba warab lok ki bagolena na makoi gi khongjang amasung chathagada ba mawong mato nimit 15 gi manungda lokthok na ba warab lokre Sanapati District Headquarter Pangtokiba UNC gi Makada Lairiba Naga Tribe Hoho Singi President Singi Mifamaduna Lengangna Makoigi demand sing thabakta onthoroktabagi matangda khanaki hairi Center na FMR chanahalu amasung Naga Ipai Pugi lamda ngamkhai sambal khaba yaru haba demand tawraduna Haukiba July gi tang 23 da Manipur government ta nimit kunni matam piba ultimatum ama pisin kibani Makoina pi kiba nimit kunni gi matam adu loiraba phawada Manipur government amasung India government na FMR loktokiba amasung ngamkhai sambal khabagi matangda hanadagi phirep hongdana lerakpadagi UNC na Naga miyamda khongjang sangsinnaba hongnaba wafam purakibani khanaraba matungda Emergency Presidential Council meeting asi pangthoknaba warep lokibani Amaromda FMR Samdokiba amadi border fencing kha kibagi matangda Manipur gi Governor Ajay Kumar Bhala amadi state asigi Naga gi MLA Mariga wa khanakre Raj Bhavan da Governor ga unabada yaukiba Tamai Kendra gi MLA Awangbong Nyumai Jungai Kendra gi MLA Khasim Basum Phongyar Kendra gi MLA Laishio Kaising amadi Karong Kendra gi MLA J Kumosani Unaba aduda FMR Samdokiba amadi border fencing khabagi matangda kupna khanaki amadi Governor na Hiramasigi matangda mathau taba lokhatpam thokpa khongthangsing lokhatpiu hairi Hiram aniasigi matangda thoklaliba wathok asigi warisin puraknaba honabiu haina MLA singna taksinki Ngasi malemi tongan mamapam singda pangthoknaba gum Youth Affairs and Sports Government of Manipur na sinduna International Youth Day ni singani kun manga gi thoram Local Youth Action for the SDGs and beyond Haibatimda Youth Center Kumal Lampak Sports Complex the Pangtokre. Thoramadu Youth Affairs and Sports ki Director Mayangwam Bheto, Department Asigi Staff Sing Amasung Youth Kyasu Saryaki. Thoramadu Manung Chana Youth Center Kumal Lampak Sports Complex ki akoba mafam singda sis sangdopagalenana uchara kyasu thaki. Thoramadu ga mailenana Youth Affairs and Sports Director Mayangwam Bhetona Manipur gi maru oiba sanaroi singi laisang oiba Kumal Lampak asi matam pumbada lunana na thamnaba Youth Affairs and Sports Department na honaduna lagli asigumba lunana na leina bhonariba asida miyamnasu Kumal Lampak gi maru oiba asi khangbiraga lunana na thamnaba honasi phongdoki mangna makatana maleng yoina pangthoknariba International Youth Day asi sei asi goinasu Local Youth Action for SDGs and beyond Haiba Hiramda Thoramasi Pangtopani Haiki. Amatangairaba Temple of Sports in the Kanari of Kumal Lampak Sports Complex Luna Nana Kamio, no one of the Tanumsi Liva, Sports Muxiva, Kumal Lampak, Sinova Lakiva, Zakai, Farming Tartagi, the Lakumatanga, Amorakai, Homsana, the river has been Tambiva, Sasan Pusalagam, say that among Sweetos and Diva, Ruina, MP, morning hours, the campus moon, Sunman hasn't present Biramba, second man was in Birma Simus, Tauvidava, I am the Apple Tozeri, Lamjan Malakiva, so walking Malapa, Sedim, facilities, never lack.
ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯏꯁꯥꯅ ꯄꯨꯔꯛꯄ ꯀꯥꯟꯗ ꯗꯤꯁꯄꯣꯖꯤꯕꯜ ꯑꯣꯏꯕ ꯆꯈꯥꯏꯕ ꯌꯥꯕ ꯄꯣꯠ ꯃꯈꯩꯁꯦ ꯌꯥꯔꯤꯉꯩ ꯄꯨꯕꯤꯔꯛꯇꯕ ꯀꯦꯝꯄꯁꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁꯖꯦꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯔꯐꯇꯒꯤ ꯃꯌꯥꯝꯅ ꯇꯧꯖꯩ Hungyo Warsangbu Manipur State Commission for Scheduled Tribe ki chairperson aina nominate tawkre mahangna hauzik paiba charge ki mathakta chairperson gi phamasi makataba order ama thokriba phawba pugani hiramas kamai lenena additional chief secretary Tribal Affairs and Hills Anurag Baspaina ngarang order ama thokre Alliance for Socialist Unity Kangleipak asukna India gi independence numit August ki tang tara manga ilisingani kun manga ge yupung taruk tagi nungtili pung taruk phawba Manipur sin mathungna total shutdown lokthokle athengba asi athua kai mai haulang pok amadi chattaba yadaba thabak sing mai sing ana layeng lining laison mahai masing mari lenaba thabak thoram sing dadi komthokani hairi publicity committee gi convener S Mangal gi cherolamada India gi Independence Day celebration da ekhoyok thokte masida yaudaba haibasi passive resistance ni isagi achumba history ningsingbani kokta liberated consciousness langnaba honajabani Manipur Bharat ki loilam oire haibasi haukiba chahi humrani thoi asida lalholuf CSO amadi lanai mioi kaya marumna khudam jangdam kaya piduna chummi haina praman tawduna lakhi handaki kukilan asidagidi wafamsi chummi haiba yamna mayek sengna uthorakle hairi Kunai asigi haurakliba naharul singbu mating leiba naha ama ohenaba wakalonda Jingdom Pok Ideal Top Youth Club Hairok Part 2 Litan Hairok Development Club Hairok Part 3 Lamlong Marifangba Fine Society Hairok Part 2 Bazar Mamang Divine Life Club Hairok Part 2 Mayai Lekai amadi Youth Development Club Hairok Part 3 Litan Wangma Puna Kusamaduna International Youth Day gi thauram Local Youth Actions for the SDGs and Beyond Haivatimda Pangtokre Thoramaduda City Club ki President Tonjam Roman ISDC Club ki Secretary Hizam Dines Fine Society ki Secretary Nikthojam Sanatomba Maitai YDC ki President Saikhom Ibo Pisak Maitai DLC ki Finance Secretary Khundongbam Razis Amadi Musu ki General Secretary Saikhom Sanju Maitaina Presidium member oina sarugya ki bagalena Dr. Dhanabri Laishram social scientist na resource person oina sarugya ki ngasagi thoramadu ga mari lenena city club ki secretary Maibam Khenduna Maliam Lumbada ngapigani Maliam Pumbada pangtok nabagom hairo ki wakalon manaba club mangaga kusamnaraga hawrakliba Naharol Singh moral develop tawnaba wakal loksing leiba Machang oiba miyoy ama ohenaba pandamda program asi pangthokjabani makatana su kunai asibu aphaba maikaida pubada haurakliba Naharol Singh asina asobo thokdang logjaba ngamnaba career guidance ka mari leinaba program kya amasu pangthokigani masida hairoki leibiriba miyam puna mangnama pongfa na mateng pangbiu haiki Dr. Dhanabri Laishram na thoramadu da saru yakiba singda marik chumba wafam kya thamki Youth Day lakho samari rena ko youth singi damakta counseling program no youth sing moren develop tawna ba masige sugum ba International Youth Day Observation Day se pangthok sabani Youth Day sigdana tana makha ta ba youth singi counseling amadi career guidance ki mesing ba mana sina khusam nero sathasrakani Lising amaga sanipan mafudra mathoigi Anglo Manipuri war ekhoigi ipai pu singna soidana maithiragani khangna mikha pona hingadabagi saruk nomotang erabasu Maning tamna hinglami haibadu mayak sengna tungi mirolda utnanaba ipai pusing aduna thawaina pontha pikibani Federation of Haumina Ireipak iramda masige ningtami ho aduda thawaina pontha pikraba athawa sing adugi mafamda ikai khumdaba uli mokoigi thongna duna ngasi phawba malemgi miyamda kunai asina chokthokchari masi kathokraba sing adugi kuldoni hairi pawgi marakthana tenba break amtang lojari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and break matungda taram na moksari makhataba pawda ahal laman singbu isor makni khanna luna jana loinasi aikoi su nongmadi asigumba ahal singi tangkak asi rawakhigani ahal singbu tathi tawaina tawbagi mahut nungsina loinabisi wafamasi ngasi semai kendra gi MLA Shri Hekham Jingona Alimko CRC PMDK na puna sinduna Krukul Mayale kai community hall da pangthokiba persons with disabilities amadi ahal oiraba singda wheelchair yauna tunga tunga polam singyan thokpagi thoranga mari lenena phongdokhibani MLA Jingona makhataduna semai kendra sta leiriba haksangi phibam mimanadraba sing amadi ahal uraglaba taba amadi ubagi pangal watlaba mioi khuding makta matam gi oina makhoigi yaifana bagi damak tongan ba polam sing lemna phanghanduna lakli masigi pandam asigi manung jana ngasi khurkhulda thoramasi pangthokpani makatana sangmai kendra gi atai khungang sing dasu mailenaba department singa khusamnaraga haksangi phibam mimanadraba amadi senior citizen singi award apa amadi atai makha gi survey amasu lokhanaba honari masigi damak miyamna mateng pangbiu ngasi lemna yanthokadori ba polam sing asi mioi amada lupa lising 13 muki sangdani punna ngasi yanthokadori ba polam sing asi gi value asi chawrangna lupa lakh 9 ga lising kun mathoi romni loinana asiguma polam sing asi bibiraktuna ahal oiraba singda lemna phanganbagi damak alim ko yauna CRC PMDK bu MLA na thagat papongdokibak loinana ngasi yanthokiba polam sing yanthokpa sida jithanan thoba sing leiragasu department ka tanaraga tungda menkhatna bohonagani ngasigi thoramadu CRCA gi director and Khoivi Singh Alimko gi PNO NG Jayalakshmi Devi Real Manipur gi president L Minavanda Singhal loinana BJP SC Morcha gi president amadi BJP Semai Mandal gi president Susaru Yaki person with disabilities amadi senior citizen yauna punna mioi samaga taramrida wheelchair hearing aid tripod stick walking stick yauna polam kya singsu yanthoki hal osalakpa bisi nungai badinati kwangda nungai taba chatpadu nungai raktaba mitta nungai raktaba tabadu nungai raktaba simba maram sina orakanda problem mayam amale pase masi khallakanda hoi khonga sigi tawdaba yade hana khallakanda koi lejariba members sing leriba khogi alimko gi hanari ju tanaraga lai arigi hojiksu dum makhata so dum tawgani aduna khoina leriba members sing khoi punglaga khongang sing da karai da sigumba awara pa kari legi habne chumba ma tanaba adagi leriba khogi praja sing khoi halaman sing khogi advisors sing tanaba sigumba ma amsa tanar kanda an sing do orsu kharda orsu safanaba hai hona jabadumba program ma khakni August Sara Hundoi Kanglaipak Communist Party gi Lanmi Sangluf Miam gi Fingang Lanmi MFL Inkhatkibagi Kunmathoi Subamapo Common Numit Asida KCP MFL gi Military Affairs Committee MAC na Lisingamagasanipan Marfudramathoi gi Anglo Manipuri War gi Athobusingi Maphamda Kok Nona Ikai Khumnaba Uli Military Affairs Committee gi Cherol Amada Lamdam Sigi Yelhangmi Singi Mathakta India Lengangna Satharakiba Khunye ki lan amasong yawal lan thengda thawai kakraba athobi singbusu nisingjabaga loinana mokhoi gi mafamda su ikai khumna boli yengnabagi miyot mineida soinai duna leiraba sing kaisum sangda yawal gi damak phadok tariba sing masagi maramda ngasi lanjena duna awana nangliba punamaki awabada su saruk yari westya amadi manipur kanglaipak ki ningtam lantheng satham minariba yawal khudimaki mafamda su yawal gi ikai khumna ba ulakli August 13 gi ningsing thoramasi aikhoigi athauba ipai pu sengna sukhat piramba wakhal miyeng asida English singani marigi August ki tang 13 da Kanglaipak Communist Party gi Lanmi Sangluf Miam gi Fingang Lanmi MFL asi lingkhatkibi Manglam chakki mirolna pangthok pangam namdraba yawal gi thawai kaya amadi makoina yatlamba wakhalon gi paring adu ngasigi mirol ekhoina makha samthaduna puthafam thoi haiba awangba pandam asigaloinana achetpa phirep logduna ningtambagi chapchaba wahanthok piriba
ꯂꯤꯁꯤꯡ ꯑꯃꯒ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤ MFL ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ District Health Society Imphal East's National Oral Health Program NOISP amadi Dental Unit Haingang PAC na sinduna Oza amadi Bahirisingi Oral Health Education Session gi thoram Haingang High School da pangthokre thoram aduda Haingang PAC gi MO in charge Dr. Jayananda Haingang Higher Secondary School gi headmaster Nongthongbam Sujay Chandra Dental Surgeon Dr. Shyama Hizam amadi Dr. Mazrina Wahab na singba saruk yaki thoram aduda Dr. Singna Oral Health ki matangda awareness pibaga loinana mairinaba wahang singi Mahiroi Singda Hanglaga Kudakta Manapiduna Pong Tawaki Toranga Mailenana Dr. Shyama Hizamna Fongdokibada Angang Singna Jangput Kakta Saba Amadi Brush Tobagi Param Zumdabana Maramoiraga Ya Masam Pana Thambang Amdabadu Matau Karamna Gaktokani Haiba Mahiroi Singda Kanganaba Toramasi Sinmani Toramasi Saruyakiba Mahiroi Singna Ngasi Takliba Mayam Singang Chalabadi tung koina kanaba phangbang ngamgani haiki या से याम एसेंशियल होइबा हेल्दी होइना लैनबगी दमकता फगी बॉडी से हेल्दी होइनबगी दमकता या से लू नाना अनाबा अयेक याहन्नना लैनबगी थिमदा अवेयरनेस पीबा लाक्जबनी खोइना कवरेज तौजरमी से हाई स्कूल की छात्र प्रिवेंशन इज बेटर देन क्योर हाइबगी थिमदुमसु यावना थमजरमे ब्रशिंग टेक्निक गुड हैबिट ब्रश ट्वाइस डेली हाइबगी थिमदुमसु तक्सरमे मसागी कॉन्फिडेंट एज वेल एज हेल्दी होइनबगी दमकता सिंजबनी World No Tobacco Day Lisingani Kunmangagi Thoram NCD Cell and District Health Society Bisnupur Sindana Kumbi Sandhong Upper Primary School the Pangchokre Thoram the Chief Medical Officer Bisnupur Dr. L. Raisandra NTCP Bisnupur gi DNO Dr. Moirangtem Johnson Kumbi Sandhong Upper Primary School gi Headmaster Case Indrakumarna Maru Oiba Myoishingoina Saruyaki Chief Medical Officer Dr. L. Raisandrana Nicotine yawa product sing asi haurakliba naha sing amatana sizinadana tungi yumbi singda masamau faba tinjang kaijang daba kunai ama semnaba ngasigi tharabasi pangthopani haiki Manipur gi ning tambagi jangsin kiba khongjangda thawaina pontha pikraba singda Patrice Day na lakpada Mayang Imphal Kendra gi MLA Kongkham Robindro na ikai khumnabagi paujal pirakli MLA Kongkham Robindro gi yaipa paujal aduna Patrice Day August ki tang 16 nimit asan lakpada ing kumjali sumaga sanipan marfutra mathoida British Sasan ki mayokta hanbalai traba thongna aduna mayongna duna thawai pontha phawba pi kiba dubu ikai khumna minari khongjom lan amasung maikai kya dagi horakiba ihau aduna mikha ponba haitaba furuk amani haiba masakta pagi foundation chablakibani nimit asan lakpada Major Pauna Brajabasi Thangal General amasung Yuvraj B Dependency Singna utkiba mathongna adubu ikai khumna minasi makoina mikha ponbegi mahuta thawai thabana hena phai haibagi thongna leki makoibu ikai khumna minabaga loinana aikhoi gi tungi mirol gi damak Manipur gi sovereignty ngangna thamba khetnaba kaya leiduna su unity leiba loinana aikhoi gi puaribu tungi mirol da khanganabagi wasak lominasi nimit asna lakpada nahongnana amuk hena asengba patriotism bu ningsing bakhak natana matam punamakta action oinasu utli haiba ningsing minarasi hairi Anti-Ragging Committee DMU na IQAC DMU gogosamaduna National Anti-Ragging Day and Week lisangani kunmangagi thoram Multipurpose Hall DM College of Arts DMU da pangchokre thoramadada DMU gi Vice Chancellor Professor W Chan Babu School of Humanities DMU gi Dean Professor Sagolsem Lanchenba Dean of Student Welfare DMU Professor T.S. Ravikanta Panel Advocate District Legal Services Authority Imphal West Manipur Brahmachari Mayum Supriya Devi amasung DMU gi Registrar Dr. R.K. Jotina Maruiba Presidium Members Singona Saryaki bagalena Oza Singh amasung Mahire Kyasu Saryaki Tharam adugi manung channa anti-ragging da yumpham oiba short film amasu screen da utki Tharam aduga mailenena Anti-Ragging Committee DMU gi Nodal Officer Dr. Kiri Onan Monsangna Ngasidagi horaga thasigi 35 phawa sathagadaba Anti-Ragging degi
manungda anti ragging ga mari leinana thoram kya su pangthokani DMU gi oinasu anti ragging gi matangda thabak ningthina tawnaba tongan ba thabak sing paikhatle policy kat lebagi mahutta thabak oina onthokpa amaga nushinaba mathautai ragging tawba haibasi khunaina su yade legal na su yade khangba mathautai hafta ama sathagadori ba thoramasi gi manungda oza sing yauna miyamda awareness pigadari bani fongdoki National Anti-Ragging Day sida puna satra atigi oza sing mayamda puna awareness pibni ragging haibase yam maru oye akoi Indian law da su masise yam kanna thingabani Honorable Supreme Court of India na su direction thokrabni UGC da gi su direction thokrabni aduna ngasi da gi hawraga date 18 pau akoi asigi week si pangthok chakni asigi week manung sida kuna pangthok da bise competitions mayam su laye events mayam laye slogan writing umbo laye reels making umbo laye mayam na chingduna awareness mayam su akoi pangthok chakni Raisila padamaru ba pau amana bizari Lanjin Raglaba Muisingda Akanaba Rehabilitation Package Piduna Masa gi mayumda hanjinba yahanaba MP Sana Zawbana Parliament Pukhatre Rigid Pavement Project ki makada Imphal yakoibagi lambi sing chahi kuntradi semdaba yaragani haina PWD gi Additional Chief Engineers oiba Project Director Songkham Biswasandra Fongdokre Center na Manipur kai na basilak labadi tumine leiroi japsa na mayok nagani haina lamlai kendra gi MLA case ibom sana haikre amadi Manipur Police na sinba har ghar tiranga bike rally ama hafta kangjibungdagi Governor Ajay Kumar Bhalana lamthakre Hausi Public and the Asibnet Preserve Manipur Pamatanga Salojare, Yang Tabi Simokana, Kunzari.